Lakhipur Online Puthok Saba Agas ki tang kunipan Irai numit ki Khomjinba Pao tabirase Ahanbada Maroi Pao Tripura da NEET amasung board porikha da mai paklaba mahiroi singbai kai khumnakre Yumai chakraba binakan dikhat ki mungda kasar athoba timna sel gi mateng pangkre Salai punsikon kuntratre subaloi sangi thorang makhada oja kangjia mangangi pokumon pangthokre Jiribamda humpumathoi subachaklam khongset numit mapung phana pangthokre amasung yuar habana nate glacier kintharakpana Nepal gi singi chau thokan bani hairi Haujik mapungoi ba pau tabirase Tripura gi Puarida mitei pangal singi manungda ihan hanba oina lisingani ga kuntaruk ki NEET parikha da mai paklaba mahiroi ahum yauna tongan ba board tagi handak chahi gi secondary amasung higher secondary da first division da pass tawraba mahiroi taramaribu punna ikai khumnaba gi thormama August ki tang kuntaruk da Tripura gi Dholai district ki halahali da pangthokre Tripura Pangal Development Organization senduna Bimol Sena Community Hall da pangthoke be thoromaduda mahiroi singbo ikai khumnaduna pungning thogatke NEET parikha da mai paktaba mahiroi ahum adudi halahali dagi Muhammad Razak Sakul Sangbam Taslima Jahan Konthamayum aduga Manik Bandar dagi Azizur Rahman Kainumayum ni thoromaduda Manipur gi Moirang College ki principal Dr. Rahizuddin Sheikh Samuna Mithunglenoi biki thoromaduda Manipur High Court ki advocate Dr. Robi Khan Minority Development Corporation ki chairman Janab Jasimuddin amasung Manipuri Sahitya Parishad Tripura ki secretary M Rinal na chingba saruk yakhi haina Agartala dagi phangba paw sin hairi Prize giving aikogi nei program se chief guest Dr. Rahizuddin Sheikh Principal Barak College Matam sini sakhiyo ni dabakta tangal ni hasta ahan bahu bimata ali sobat kulranga prize giving Lakhipur Court District ki manung channa leiriba Binakan dikhat petrol pump ki opposite ta leiba yumama haukiba August ki tang kunmanga gi ayukta maina tumna chakhibagi laibak thiba thodok amada awaba nang horiba imung manung aduda kharadang oirabasu mateng pangboina August ki tang kuntare ngarang sagol sen numita kasar athobatim gi mihut kangbo mana chattuna yengsin ki bakalinana yumbu pukramba bemchada angama sel gi mateng khara kusinakre Tengbang Khongsedaduda Kasara Thoba Team gi Captain Irengbam Loken Vice Captain Prosenjit Khulem amasung Treasurer Sagolsem Dr. Chandrababu na chingba miyoi singna saruk yakhi hairi mayamna aigi tamagi lakhi su paw ta andre thagachari Media hani modo media through the high was media person like Ini masuk topik mana basumba. tumana sigma aigi ta sunate mayam gi suwana sigma punchi ta kana gi suwana kana do sigi awa base ta beta ba bi ba ishwar ahan mamakta da video gi through degi ai mayangi mapam da khubang tara lana khoramjari ngasi Hairiba Lakhipur subdivision gi manung channa leiriba Binakan di ghat hairiba petrol pump he opposite ta ni pukrambam bemcha hairiba ikhang khangodana electric short ama oirapadagi jum mai chakpagi thodok asi thoki ado adugi matungda akoi gi thoki ba thodok asi date 25 layout on numit pung nipan ma khairom taba duai da oiki adugi matungda akoi gi team laktuna jengchin bagi thaba asi chathaki Thabak achi chatharabai matungda haiba nene pukrambam benta asida akoi team gi maige degi athoba team athoba lukki maige degi angamba khara nene gi makuda sinajara aduga mayam da su ai pawjelam tang ngasi haiba nene siga thoiba thodo asi akoi gi desa mipung khudimana media social media bideng biriba mayamna lapiduna angamba mateng kitang tawina ba haiduna athoba team gi maige degi ningsingjari
Salai punsikon kuntra teret suba loisang Barak Tampak na Agas ki tang kuntaret ngarang sagol se nimita Salai purel oza ngariambam kangjia mangang gi bapok numit ki irat thauni ima panthubi ki sanglen bam jarul tola kasar da pangthokre thoromadu ayuki pung mapan tabada Salai teret ki piral singkatuna hodokhi mathangda lining thau sana mehi gi mingkai chamaga umpunipan makok te gyaroi ba phawba lup ki irat piba sing mathang sina f lanchen ba moirang y manikanta mangang ke manikumar mangang amasung ke kopimhon angom sana puya thawal tawduna ozagi tamak thoni jakhi thorom gi ani suba tangkak aphong ba mifamda lup ki yaitong ba khangen bam hemangona mayai tangbal laiteng bikhi aduga yumna manikanta mangang phagoi sangbam lanchen ba moirang kangabam manikumar mangang lotong bam rajmohon ke hemango moirang na yaitong bagi oijet ta laitengki Ozana pangthok piramba thawgai singbul singtharaduna yumna manikanta mangang na warol kyamaram thambikhi ozagi punsi wari matek ama kangabam ongbi kundolei mana pathokhi aduga thoramadu da saruk jaki batei miyoi singnasu ozabu singthaduna punsida na de yektana punsi nungsangna macha manai singbu lamjing bina bathongni jakhi aroibada jaifarol lauduna mifamadu haraute amna loisinki Manipur gi mafam khudingda lisang sena chahi khudingi pangthoktuna lakpa chaklam khongchet ki nimit Jiribam district tasu All Manipur Students Union MSU District Committee Jiribam na sinduna Jiribam gi babu parada laiba multi utility complex holda humfumathoi suba hunger marchers de gi thoram mapung phana pangthokre thoromaduda Jiribam Municipal Council gi executive officer Moirangtem Surjit All Manipur Students Union MSU District Committee Jiribam ki President Chinglemba na Mairakpam Jiribam Jila Parishad ki ex Adhyaksha KH Janaki Devi Jiri Development Organization ki President E Dewan Singh amadi Jiri Imamaira Paibi Apunbalup Jimpal ki President L Bimola Debina Mathang Sidna Mithunglen Bipamapu amasung ikai kamna jaba mithung sing oina dai sapamki Thoram asigi saruk ama oina adungai lamdam asida chak tangbagi haukiba satra singi ihoda Thawaina pontha pikraba mahiroi mari adugi maphamda ikai kumna bapongdoktuna MSU District Committee Jiribam amadi tongan tongan ba school gi mahiroi sing yauna Long Live Manipur amadi Long Live MSU haiba kholaw lauduna mahiroi singi oiba khongset ama chatki khongset adu Jiribam gi babu parada leiba MSU office tagi hauraga Jiri ima kaithel Irabot complex amadi National Highway number 38 babu para lambi ta chattuna loisinki thoromasi matangda Jiribam Jila Parishad ki ex Adhyaksha KH Janaki Devi na hai Chaglam khongset iawasigi matungda MSU linkhat kraba matung tongan ma mahiroi gi organization kya linkhat na rakle adubu hojik thabak thoroma tawbada tokhai na taba mami ama uribasi nungaitaba phawi leiriba lupsingna tokhai na chanaki batarabadi asoiba kaya thoklakpa yaba maramna Manipur da leiriba mahiroi sing organization singna leiba ki thoklakpa thodokwa thoksingda amato oina punsinduna lingjel manana thabak tawsi chak tangbagi thodokasi lamdamasida mukhana thoklakloi haiba leite haina mahakna phongdokhi Jiribam Municipal Council gi Executive Officer Moirangtem Surjit na hai thokiba ihosigi matung lamdamasida Civil Society Organization CSO kaya ama masing thingamdana linkalaktuna leibaki oiba thabak kaya pangthoktuna lakti makhatana leibaki thabak ama tawsi haiba matamda jat bijat khaidana ama toina punsinduna thabak thorom singa si tawsi amasung hawgalagriba angang singna Lairik tamba lairik laisu paba khakta natana matam gi oiba leiba ki thabak thorom singdasu saruk jaba haibasi yamna maru oi haiba wapam thamki Nujanguna machi pauda aikoi Manipur da leiba khata di khantan mayam kina aikoi di atidu nujangana lai tasena numit tara punsa ki matungda MPG aikoi sen thalathe MPG sema matungda aikoi Manipur da छात्र की संख्या की मशीन यामे पहले मरा मोरे कांदा ऐसे की थोरम थोड़ा तोबा मतंदा प्रोग्राम तोबा मतंदा तो खाइता ना दुकी तोबा मम्मी ने मचो अदम ताबा हो रहे अदबो पश्चिम नदी नसी ऐसे ने नुंचन नहीं देते हैं ऐसे नुंचन लगी मरा नसी करी नो है तो कोई लाखी बागांसी हमारी ऐसे चीज़ मरा लेने गया कि तालाया मनी अदबो उसी Manipur sida asi kumbar patang bagi kondo kate amukan na tukoi ha jadi kaitu ai guarantee baise
Ini kenangan pernah, memulai pernah, berjalan bisa hanya di dalam satu pengumuman kita, di mana pengumuman kita pembahasannya, buatnya, mencatatnya, memulai pernah, pernah, mereka sudah memulai dalam jadi ini tidak memulai dengan memulai. Adanya, kemudian di satu situasi buatnya itu pernah, dan kita mulai pengumuman dan itu saja. Yumsa kaisa numit ki ayuki matamda Nepal amasung Tibet ki ngamkhai da thokiba ki ba phanglaba ising ichawadu yuar habana nate lirung glacier kaitharak pagi maramna Nepal gi ising ichaw thokan bani haiba satellite ki mamidagi mayek sengna phongdokre Nepal lenga ki matung ina amasung mafam adugi miyoi singna matamaduda Richter scale da 3.8 gi changda yuar habadagi laibak kin tharak bani haina khanarame adubu United States Geological Survey na Tijinbada mafam aduda yuar haba thokiba laite ungi chawraba saruk ama chingdagi nantharakpa matamda thokiba akanba saphu aduna maram oiraga seismograph da yuar habagi thawong adu utkibani haire International Center for Integrated Mountain Development amasung satellite image ki matungina Nepal gi Langtang Valley da thokiba chawadu Mount Langtang lirungi glacier kaitharakpadagi thokibani haire Mount Langtang lirung chingchau ki chaurakna meter lising manga ga chanirom wangba mafamdagi glacier gi saruk khara tampak adu tanan tharaki bane masina maram oraga lende khola turel thingzinduna bote kusi amasung trisuli turel da meter mapan wangba tsunami gi saktam lauki bani haire masina maram oraga awang thangba Nepal gi Rosua amasung Nuwakot jila singda chauna amanga ta thogan ke Thodok asida miyoi chahumga humpuni to leikidre Nepal amasung Chin gi authority singna punna miyoi lising amaga chambri rom thiba phangdana leiri haire Bharat ki External Affairs Ministry gi pawgi matungina hydropower project singda thabak tawba amadi lamkoiba chatpa punna Bharat macha chani ga marfunipan hojik phawba thiba phangdana leiri haire Lakhipur online channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruoiba paw amukhanna Tripura da NEET amasung board parikha da mai paklaba mahiroi singbai kai khumna khre Yumai chakraba binakan dikhat ki mungda kasar athobatim na sel gi mateng pangkre salai punsikon kunthra tere subaloi sangi thorang makhada oja kangjia mangangi pokumon pangthokre jiribamda humphuma thoi suba chaklang khongset numit mapung phana pangthokre amasung yuar habana nate glacier kintharakpana Nepal gi singi chaw thokan bani haire Lakhipur online YouTube channel gi paw sandok chaba ngasigi oinadi matang asidaloi jare